Image PAODAM 10th tabiriba sangbo yimnam Anuradha Devi nei kono na khurumsari hojek maroiba pauda sugnu sero amadi Champion district ke manung chamba kol tareta ngase kamban force ke apunba timda coming operation chathakre irang na maram oiraga mayumakai leitraba miyam ge lepham piu haina ngase kaksingda wakan mipam chamkre Tenopon district ke nagataba mafam singge napsa ge cheng truck tare thimbirakpa ke damakta maring uparop assembly ge maikai dege thagapa phungdorakli loinana Kunmarik Suba Rambam Samarenda Nixon Kang Tournament 2023 ge winner Kaisang Thong Kang Cultural Organization Oikre. House of Pausan and Pizari. Kaksing District Police, Kaksing Commando, BSF Amadi Assam Rifles na Suguno Amadi Sero area da Pamdaba Thodok Sing Topa Hanta Hanaba Lokalapa Tabaki Manung Channa Ngasisu area Asidaleba Kuki Kul Nipan Amadi Maiti Kul Amada Paksana Tiba Humbagi Tabak Satakre. Tiba Humbagi Tabakadu Ngasi Ayupung Mapandagi Kaksing District Police ke Assistant SP Operation S Binoy Amadi SDPO Suguno Suresh Anthony na Luchangba Combined Force ke Achawa Tempa Ani Semtuna Chathakibani. Additional SP na Luchangba Tempa Aduna Suguno Manake Wapokpi Lanchang Amadi Jaubengi area da Tiba Humbagi Tabak Satake. Mapamba Adudagi GI Pipe da Semba Bomb Kapage Kulai Mari Yauna Tunga Tunga Ba Polam Kya Pagapangamki. Loinana SDPO na Luchangba Tempa Aduna Champion District ke Manung Chanba Kosopai Kopizang Jingtam Utan Popi Kongnang Kaisabi Amadi Motil Sange area Singda Tiba Humbagi Tabak Sing Chathaki. Tiba Hunba Aduda area Asitagi GI Park ke Bomba Kapage Kulai Nipan Yargan Ama Rocket Launcher Gisel Amayauna Tunga Tunga Bapolam Kya Amasu Pagapangam K. Pagalaba Polam Sing Ado Makataba Loge Exant Lokanaba Suguno Police Station da Sinakre Haidi. Panbaya Badi Suguno Amadi Sedo area da Toliba Pamdaba Togdoga Aze Tinganaba Security Force na Lokaliban Numid Humnigi Mamang Dagi Hauduna area Asigi Tongantongamba Mapum Gyada Combing Operation Aze Chataduna Lakpada Kukigi Tongantonganba Kulising Dagi ZI Pipe Semba Bong Kapage Kulai Kuntra Rompa Amadi Nongmai Kare Yauna Polamkya Pagatpangam Krabani. Manipur ge Governor Natokpa Cherol Amana IPS amasong MPS officials nge posting khara kudaktage ahong balai Hana IGP John 1 in charge director and DIC Ranch 1 ge Pampuramba Thamthink Ngasangba IPS na IGP John 1 amadi director fire service ke Pampuragane Hana DIC Ranch 4 ge Pampuramba L Mangkhojin Haugeb IPS na DIC Headquarter Administration DICP Intelligence Napa Amadi DIC Range 2 na DICP Intelligence Amadi DIC Range 4 Hana SP Tawal Zoge Chandra IPS na SP Tawal Amadi DIC Range 2 Hana SP Bisnupur and Herozet Maitina DIC Range 1 in charge Hana Kaksingi SP Oramba Stray Bats na Administration Manipur Police Training Center Hana 6 IRBG Co-In-Charge Thoksam Bikramjit MPS na SP Kaksing Hana Port IRBG Co-In-Charge Haisnam Balaram Singh MPS na SP In-Charge Bisnupur Hana Napke Additional SP Sasidananda Soibam na 6 IRBG Co-In-Charge Hana Additional SP Vigilance Saklemba Rajkumar MPS na 4th IRBG Co-In-Charge ke Pampuragane.
Mamang tha migi tang ka dagi horaga ngasi pawba leptana kuki amasung maitei anige marakta thogliba Kanglup ki iranga mari lenana Manipur ki Chief Minister NPN amati BJP ki MLA sing unanaba ngasi Assam ki Chief Minister Himanta Biswa Sarma Impal da thunglakre North East Democratic Alliance Nedage Convener su oriba Assam ki Chief Minister Himanta Biswa Sarma nomage khongsat ngasi ayupung mapalom tabda Impal International Airport thunglakibani mahangna Impal da thunglabaga Chief Minister Secretariat Chief Minister NPN nga unaduna Manipur da hojak oriba irang asagi matangda wari sanake tungda BJP ki MLA sing unaduna makataba kari thabak laukhakadage haibage matangda kupna khanarabi yai hairi Haukiba Jun Thasagi Tang Nipanda Nauria Pakanglapa Samla Constituency ge MLA Sagol Sem KB Devi gi yumda bomna etek torambabo akan mamonda condemn tawagaloinana thodok aduke matangda mari leinaba authority na investigate tawduna mara leibasingbo atubada phananaba TH Satyabrat Singh Speaker Manipur Legislative Assembly TS Biswajit Minister Y Khamsan Minister amadi atai MLA ga loinana punna sahi tawduna thadoropa cherolamana haire Chorsampur Medical College ge Mahiroi Tim Amana Manipur ge Governor Anushya Wiki ga ngasi Rajbhavan na unakre Governor ga unaba aduda Mahiroi sing aduge maike dege memorandum ama pishin kre hariba memorandum aduda Chorsampur Medical College da Impal dege MBBS course tamli pasangasi physical amadi practical classing state asige housing oidiba phiwam asida sutowa yanaba senbinaba haide Maduda Governor Anushya Wikena Mang Manipur gi Mahiroi Singadamakta yamna khalle Mahiroi Singa sege normal class tongna bagidamagta tawaya bathabak sang paikhat kane amadi status ge mausa gi punsida hanjalana ba amadi hingsa dege ngakthokna basu honagane haiki Housing Manipur da tholiba Kanglup ki irang asina maram oiraga kaksingi tongan tongamba mafam singda lanjanaraktuna changjafam loduna leiriba suguno amadi serogi miyamna adoba matamda irang asina maram oiraga mayum maikai Leitraba Miamge Leipam Piu Haina ngasi kaksang kaithian leiba nawalai lampakta wakan mi pampangkre United Clubs Organization UCO kaksing waidina sanduna pangthokeba wakan mi pamba aduda miamna immediate settlement to victim people of Sugno and Sero Manipurda NRC Chanahallu restore peace and rejuvenate coexistent Manipurgi integrity Kaibi Yaroi sub the integrity of Manipur one state one administration abrogate so with cookie militant install MR IRB post at Sugno and Sero Hibernation Bataba Pleka Sing Sidinaki Loinana Kolaukia Sulauki Ngasige wakan mi pampada saruk yarambe Sugnu dagi nupi amana phongdorakpada haukiba mamangthage tang kunipanda Sugnu da khangogdana kuki militant singna landarakiba thawongka aduna marambu oiraga amadi Sugnu gi Impal Turen gi wangbada leiba lanlon pai kuldagi kuki militant singna leptana nomai kapsalapana maram oiraga Sugnu dagi lanjalaktuna kaksingi rally camta tangjapam lawtuna leide Kaksangi miyamna nungaina thambiri adubu yungi nupasing de land ngaglibani haiduna Sugnu da lekhibana punna leminabadi phangdre aiko yumda tuna haningle yumda handuna tangdu leitaba hanagi punsida leiba yanaba atuba matamda center amadi Manipur lengang senbiyo mafam sana aiko gi leijariba yumma aduda leijage haina lenga ke pungsing silagle Ai isasu iwasu loina yumda lan nga email le hore isa thegi akhoi somda karakna laibi ji yam nungai na lei akhoi toita su yumda yam thuna haninge yumda hanbagi ayaba se gya gormel amadi khoi Manipur gi sarkar paibi riba angama thausin sina khoi bum tang yam thuna hannana ba sinbi re haraga akhoi bum pham ja pham ja khoi gi yum kai leijari be singda hanjin jagi hadna khoi si haraga hanjin jagi Kuki militant singe mayokta ngasi kaksang district manung channa leiba irengband hawairao amade mayen bangge mapam singda lamdam singduke miyamna kolauke laudana release kre loinana Kangluki irang asida leikidraba maitei masa singe mapamda minute ani 2 minute leptana ikai khamna ba utkre
People Protection Force PPF na sanduna irengpanda leiba ibudau iram ningthaugi laibungdagi hauduna hawairau Mayan Bomb amadi irengbangi mafamsingda koina chatuna rally aduda miyamna kuki militant singa chanariba su loktokadabane Manipurda NRC chanahalu Manipur gi apunmage saktam kaibe yaroi aikoi lan pamde mitei maideida nongmai kapa lepu chingda kominga operation dau kuki militant singna sugi ground rule thugaiduna chatadagliba hingsa ge thabak kudakta thingo Assam Rifles na nakal amada yengliba miyang yaningde Manipur dake Assam Rifles lotho state government amadi Manipur government ke thawang yaningde Manipur ge ngangkhai kaibe yaroi hana thaba placard sing amadi kholau sing lauke rally aduda saruki yaramba Irengbandagi Zati Solka Wami Amana Pondorokpada Hokiba Mamang Tagi Megi Tanka Homdagi Hokiba Kangluki Iranka Ase Hek Tokpadagi Matangi Numbitagi Maike Asomge Oina Ladyba Club Organization Singna Punsinaduna People Protection Force PPF Senduna Leipaki Oiba Tabaksik Tawdang Lauduna Lagli Ngasi Saliba Miam Ge Kongsat Ase Kuki Militant Singna Tatakiba Tawong Singda Mitam Miam Kayagi Punsi Lom kiba adubu yaning daba phongdo tuna satpane Maitei masasingna awabataraga Assam Rifles na harauba maitei amadi kuki animakta chap manaba miyeng yengbangam daba amadi kuki militant singna maitei aikhoibu sanga dona urapa thong sing asana maram poiraga Assam Rifles sing Manipur dagi chapikro kuki militant sing ase takthong naba center lengangna atuba matamda phirem lobiu hidam amatada Manipur ge apunbage saktamda amade ngamkhaida singna raklabadi irengban hawairau amade mayembam ge miyam punamangna so mayok yanaba semsa du dalai thawai tharabasu thagane haibasi ngasige miyam ge waremne haiki immigrant kuki militant sing asi ekoi takthong no Bharat Sarkar na atu matamda phire lobiu asi akoina thamjari loinana aikoi Manipuri integrity amasung Manipur ngangkoi kaibe yaroi absigi asepa phiremni kariguma matamda aikoi Manipuri phibam asi yamna khudong chadragasu aikoi mayam irengbal hawarong marimam haiba khungang sing the praja singna siba kidna thawaina pontha hoigene habdu aikoi thamjabag loina ngasigi rally sina punna wasak lominade amasung lagidaba mayam asidang ta khoi hore lorakpada minute ani aikoi tumina leptuna aikoi laikidraba isin naw sing dugidang ta nungai ka phudok chagna na thamja Amaramda Manipur da tholeba kangloki irang asada Assam Rifles ke personnel singna tatariba mitang mikai naibagi thawongka asibu yaningdaba phongdutuna Assam Rifles amadi Central Force singi satok chathinda athingba pibagi sarukama oina amadi kangphopida kuki singna lambi thingduna Manipur miyangi chana thangnaba polam sing pusalakpada thingduna thamliba asage mayokta kuki singi chana thangnaba polam sing Pusandanaba check tawagi sarukama oina ngasisu kaksangi miyamna makatana kaksang kaitel amade kaksang langkhaida miyam thoktuna check tawagi thabak sathare ngasi ayuk miyamna achata awok sing check tawbada hidak manage pulam singka puramba thengnabadagi phaduna kaksang high secondary da hangleba rally camp ki committee da sanarakpadagi committee ki miyoy singna pongwi singe mamangda mai thaduna mangan khrei Mai thaduna mangang kraba hidak manage polam pa adu rajni gandada hapa tulsi thaba hidak manage polam singni asigumba lebaki irang marak asida sendong kharagi damakta nisage polam sing yona pa puramba ase laibak thibani irang marak asida sendong gi damak khanduna yu yauna makhala amatagi me ka banisage polam sing yon bataw bigano nisana maram po oiraga thoklebi irang asi maikai amarom da pukiduna thoning daba hena Pakthok Saukthokpa Irangka Ama Tolakpa Yai. Maram asina asigumba thawanga asi makhatana tawbikano haina rally committee ge maikidagi miyamda appeal tawragle. Impal East District ke Wangkhai Koijam Laikai da Laiba Gurumayomba Kolupki Kangbuna Kairaki United Development Association ta Kudaga Punna Sinduna Lemna Laimbagi Camp amangase Kaksang District ke Karakta Laiba Sanatombi High School da hangba rally camp ta pangthokre Ngasigi camp aduda Dr. Tarina Miyoi Samri Rom Laing Bagaloinana Hidak Langthak Sangsul Lemna Piki Haire Chaliba Thazun ki tang mapan habadi ngarang thawal amadi kasange apunba miyamna Tengnupun district ke nagataba mapam singe oiba napsa gi cheng lot tawraba
truck taret thinbirakiba asigidamagta thawal amadi kaksing apunba miyambo maring uparop assembly MUA ge maikadege thagapa phongdoragli MUA ge maikadege phongdorakpada cheng thinbirakiba asi megi tangka ahomdege ngasi phawba leptana chatharakliba state asigi irang asina maram oireka matang koina panduna thawal FCI godana leirakibane ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗꯁꯨ ꯆꯥꯅꯕꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯂꯩꯔꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯊꯧꯕꯥꯜ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯕꯗ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯤꯇꯩ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯏꯔꯥꯡ ꯑꯁꯤꯗ ꯊꯧꯕꯥꯜ ꯇꯥꯡꯖꯤꯡꯗꯒꯤ ꯍꯧꯗꯨꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯈꯨꯟ ꯐꯥꯎꯕ ꯌꯧꯂꯛꯄ ꯑꯁꯤꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯡꯖꯤꯡꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟꯗ ꯄꯨꯝꯅꯃꯛꯅ ꯅꯥꯒꯥ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯕ ꯑꯁꯤꯅꯤ ꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝꯕ ꯌꯥꯎꯍꯟꯗꯅ ꯃꯐꯝꯁꯤ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯌꯥꯏꯐꯕ ꯁꯥꯄꯝꯕ ꯑꯃꯗꯤ ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯃꯔꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯃꯔꯤꯡ ꯎꯄꯔꯣꯞ ꯑꯦꯁꯦꯝꯕ꯭ꯂꯤ MUA MNY amadi Maring Student Union MSU na pari puri amato oina hingminari ba mitei singbo ngangkhai leitana thagale hairi seng yaholaki baga mari lainana Maring Uparop Assembly MUA gi General Secretary L Modern Marina wafang kya phongdoragle Paibi Club Naharol mayam na mateng pangbiduna Tinopol District ki praja singna phanggadaba napsagi sing ado ngarang mafam asitana Tikta kaidana yohan birakpiki damakta Tinopol District ta khundariba naga praja miyam gi magut sillaga ki yaima maring uparu ki president aihangna tambaki isilina pumna muktu thagat pamadi harau nungaiba phongdokjari Kangloki irangna awaba nangduna leiriba miyoi singka amadi tongan tongama mafam singda relief camp singda Tim Kongpan Social Development Organization KSDO Kongpan Kaidem Lekage Maikidagi Leptana Tingbangka Polam Singh Pibagin Makachatarpa Oina Tim Kongpan Social Development Organization Kamba Youth Center Amadi All Maira Paibi Kongpan Kaidem Lekage Maikidagi Nongmada Changba Polam Singh Chana Thangnaba Amadi Pironet Chingba Hialang Girls High School ta Amadi Lotus Club Relief Camps the Lady Basingda Tingbang Polam Singh Sinakre Loinana Manipur Police na Lebak Asigi Loraba Tansa Asida Lodibat Thaudang Singka Asibu Tagaladuna Sugunu CDO Post Shu Sana Tangnaba Polam Singh Tim Asiki Maikidagi Krishna Crane Makatana Su Tim Kongpan Social Development Organization Gi Maikidagi Leptana Awabatara Singda Tingbang Polam Singh PKGN Haina Club Asigi General Secretary Gi Pamso Paidiba Naurim Dines na Tingbang Polam Singh Piba Asiga Marilena na Pongdoki Bisnopur District ki Chandan Popi Khulgi Khunzan Singna Thamoi Songna Karambakanda Yumda Tumduna Tangdu Laitaba Punsida Amoka Hanzinduna Leiba Pangani Haina Center Amadi State Lengata Wang Hangla Pagaloinana Kuki Militant Singa Lenedeba Su Loktoklaba Kaktada Manipura Tangdu Laitaba Purak Pangamgani Haiba Wafam Tablake Chandan Popi Khul Asi Impal Turengi Mapanda Taba Bisnopur District Amadi Churachandpur District ka Thangnana Leiba Kuki Khulga Jinka Amana Kalaga Kundaba Mapamamani Haukiba Mamang Tage Tanka Ohomdagi Haukiba Kangloki Iranka Asida Yaudana Ingna Tapna Leinaba Haiduna Akoibada Kunda Minariba Kuki Kulsingi Ningthau Singa Amadi Pradhan Singa Santigi Wari Saduna Lakibani Adubu Haukiba Mamang Tage Tang Kunipange Ayuka Anganbada Yanakiwa Wafam Tugaiduna Kuki Singna Napatke Yumsing Maithaba Horakibani Masida Sunatana Tangzingi Chingya Laikai Yumsing Ayamba Mai Tadutuna Ibudau Lok Ningtaugi Chingda House Kuki Militant Singna Bunker Saduna Lation Cray Singa Sidage Kaplakpa Nomai Maruna Panduna Tangzingda Misam Mioi Hongi Punsi Mangang Kibatanatana Mioi Kya Aso Panangan Cray Masida Sunatana Chandan Popi Kul Asidasu Nomai Kapsalatuna Aso Apanda Kaya Yawan Cray House Mapam Asida CDO na akanba checksing thauranga loinana ngakduna leiri kolesida ekoigi pawina sangsilobada chanon pokpi chingya youth ki secretary ningthauzam chakrabatina phongdorokpada center lengangna tangjengda Indo Tibetan border police amadi CRPF thambirabasu tangjenga amadi chanon pokpi kholgi akoibada leiriba chingsang singda kuki militant singe bunker sing saduna leiri
bunker sing leiba asi leidiba ITBP amadi CRPF na ui adubo taktokpadi taktokte masina marampo oiraga kunza sing leitana leiba ngamdre aduki mati ware lanjenna basu yaukre Manipur da tangdu leitaba purake haribadi center amadi state lengang na kuki militant singa thamliba su asi lokthopyu kuki militant singa thamliba su asi lokthok triba phauba Manipur da ingtapa purapa ngamloi kuki militant singna chink mathakta sariba bunker sing loktho hanbiyo bunker sing ka una Lautho handana thamliba thawang ase maitei aikhoi se mulhanaba silapa center government ke aronba police mansalakle haina pendaba wafam sing phodorakle maitei lamje akoina occupy tawdana garmaina aduda napatuda leiriba lamdu moida pithokadorebra napat ki praja jingdu lebamna kadai da oiduno tangjingi praja jingi lebamna kadai da oiduno adu jingdu jo akoi yam kanna akoi keno tawe andu yaragadi manipur government na hariba sujidi akoi tasena moina mapangan kalhalije strongly mapangan kaljidi meloin suna neba achu yaudagadi moi mapangan songani yaragadi manipur government na jo ade central government na jo lairiba sujidi amtang santi oina manipur jida santi oina lainana wedamta sujidi tasengna praja moina masi lokto kan koi santi oina ba kham jai khonjai Jayitana manga hena kanagisu tingbang yaudana miyang gidamalta tongan balamda tabag tawrakliba Selin Disitenge Chairman Panjobam Lanejit Singna India Proud Book of Records Sanduna Social Work Lamda India Proud Award 2023 Piragle Panbayabadi Lamsaningai Odaba Award Asi Pangba North East India Ge Oina Panjobam Lanejit Singna Anba Misagoide Housing Selin Disitenge Chairman Oibatanatana Bahujana Saite Academy National Committee of India Gisu Manipur State President Amasong Manipur Amadi Manipur gi Wangmagi Lupa Kyagi Sutau Puripam Sangne Award Asida Citation Medal Trophy na Chingba Kyasu Yauri BJP Bihar Unit President Samrat Chaudhary na Congress Lusangba Rahul Gandhi bu Laikhidraba Al-Qaeda Chief Osama bin Laden ga changdam na khrei bangna haikibada Rahul Gandhi na khadang koi khaklabasu lebak amage Prime Minister oibadingam loi Bihar ke Araria district pangthopa miyamge meeting amada wangambada wafam singase Samrat Chaudhary na phongdokibane Congress ke Bharat Jodo Yatra da sarugya khiba Congress Lusangba Rahul Gandhi ge khadang koi bu uraga wafam ase haikibane Chaudhary na Bihar Chief Minister Nitish Kumar busu hunduna ngangke lebakasige mafam ke ada chatpa matamda Nitish Kumar na mahag lebakasige Prime Minister ne haire mahakasibo wakal soreba miyoi amara hainasu Chaudhary na haike lisangani kunithogi November da so Assam Chief Minister Himanta Biswa Sarma na so Rahul Gandhi ge khadang koibu Saddam Hussein ge khadang koiga manai makoi yaudrakana Rahul Gandhi ase Nehru Mali BJP Lusingba Chaudhary na makata na haikebada Bihar da BJP na government samlabadi shalhapada January bisangbo action laukakani haire KKCO Kaisang Thong Kang Cultural Organization Kaisang Thom Ilangbam Lekaina Kunmarirak Suba Arambam Samarendra Ningsang Kang Tournament 2023 ge winner oikre Maramba Kangkot Yanglamna runners up Takre Wabagai Awang Lekai Youth Development Association Walida Wabagai Awang Lekai na Sinduna Hokiba Methage Tangkulum Doidege Punna Kangkot Tarani Tuina Sarugyaduna Wabagai Awang Lekai Community Hall Kangsangda Jatharakpa Kunmari Raksuba Arambam Samrender Singh Ningsang Commander Kang Tournament 2023 ge Ngasi Sanakiba Finance Master KKCO Kaisang Thong Ilangbam Lekai na Maramba Kangkot Hyanglambo Panjang Kulumdoi Kunda Thoiduna KKCO na winner oikibane Kang tournament asi lotion bagi tharampa ama Arambam Samrendra Laikhidabage Ningsang Command Tharanga loinana ngase pangthokre Tharamda Manipur Kang Association ke President Maikam Jaduvanina Chief Guest Walida Wabagai Awang Lekai President Mayangbam Ranjit Luana President Advocate Yumnam Devadatina Guest of Honor Oiduna Makong Matang Tarabasing Manayan Thoke KKCO Kaisamthong Ilangbam Laikai ge Kangloi Suresh Amasong Maramba Kangkot Hyanglam ge Kangloi Yaima Anina Best
lamthagi mana KKCO Kaisamthong Ilangbam Leikage Kangloi Ibohol amasung Maramba Kangkhote Yanglamge Kangloi Sarada Anina Bez Sekphege mana Walida Wabakai Awang Leikaina third place ke mana Maramba Kangkhote Yanglamna runners up ke KKCO Kaisamthong ke Ilangbam Leikaina winners ke mana phangkhre hairi Hausakare badamaro eba pau amani pizade Sugno Sero Amati Champion District ke Manung Chambakul Tareta Ngasakamban Force ke Apun Batinda Coming Operation Chathakrai Irang na maram oraga mayumakai leitraba miyam ge lepham piyo haina ngase kaksingda wakan mipam chamkre Tenopon District ke Nagataba mapam singge Napsa ge Cheng Truck Tare Thimbirakpa ke damakta Maring Uparop Assembly ge Maikai de Thagapa Phungdorakli Loinana Kunmarik Suba Rambam Samarenda Ningsang Kang Tournament 2023 ge winner Kaisang Thong Kang Cultural Organization Oikre Image PAODAM ngasigi de matang asida loisade ngeng tabiri basungba amukahana khurumsani